ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯇꯣꯂꯦꯟꯒ ꯏꯕꯦꯇꯣꯟꯒꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯤꯡꯅ ꯊꯥꯖ, ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯇꯣꯝꯊꯤꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯥꯖꯗꯨ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯄꯣꯏꯔꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ. ꯊꯥꯖꯅ ꯄꯣꯏꯔꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯄꯣꯏꯔꯩꯅꯁꯨ ꯊꯥꯖꯕꯨ ꯅꯨꯡꯁꯤꯔꯝꯃꯤ. ꯄꯣꯏꯔꯩꯅ, ꯊꯥꯖ, ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯂꯛꯂꯒ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯩꯈꯣꯏꯗꯤ ꯊꯤꯛ ꯅꯦꯝꯃꯤ, ꯅꯣꯏꯗꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯉꯤ. ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯄꯥꯝꯃꯣꯏ. ꯇꯥꯄꯣꯏꯔꯦ, ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯤꯗꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯊꯥꯖ, ꯅꯈꯣꯏ ꯄꯥꯕ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯈꯤꯅꯤ. ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯊꯥꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦ. ꯇꯥꯄꯣꯏꯔꯦ, ꯀꯩꯗꯧꯕꯒꯤ ꯊꯨꯡꯅꯔꯣꯏꯗꯣꯏꯅꯣ? ꯇꯥꯄꯣꯏꯔꯦꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯗꯤ ꯉꯁꯤꯃꯛ ꯇꯥꯄꯣꯏꯔꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ? ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ? ꯅꯪ ꯂꯩꯅꯕ ꯌꯨꯝ ꯑꯃꯠꯇ ꯍꯥꯟꯅ ꯁꯥꯈꯤꯒꯦ, ꯑꯗꯨꯒ ꯆꯦꯟꯁꯤ. ꯑꯗꯣ ꯇꯥꯄꯣꯏꯔꯦ, ꯍꯌꯦꯡꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯁꯤ. ꯍꯣꯏ, ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ. ꯊꯥꯖꯒ ꯄꯣꯏꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯣ ꯈꯨꯟꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕ ꯄꯥꯝꯖꯕ ꯂꯥꯏꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ. ꯂꯥꯏꯕꯤ ꯊꯥꯖꯒ ꯄꯣꯏꯔꯩꯒꯗꯨ ꯌꯦꯡꯗꯨꯅ, ꯑꯁꯤꯕꯨ ꯊꯥꯖ ꯅꯠꯇ꯭ꯔꯦꯅꯦꯍꯦ. ꯅꯨꯄꯥ ꯑꯁꯤꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯄꯠ ꯇꯠꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ. ꯑꯩ ꯄꯥꯎꯁꯦ ꯏꯆꯦ ꯏꯕꯣꯇꯣꯟꯗ ꯑꯃꯨꯛꯇ ꯇꯝꯃꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤꯗꯣ ꯇꯍꯥ ꯇꯍꯥ ꯏꯕꯦꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯕꯦꯇꯣꯟꯕꯨ ꯀꯧꯏ. ꯏꯕꯦꯇꯣꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯂꯥꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯍꯩꯃ, ꯂꯥꯏꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯆꯦ, ꯑꯩ ꯂꯥꯛꯂꯤꯅꯦ. ꯏꯆꯦ, ꯑꯩꯁꯦ ꯄꯥꯎ ꯑꯝꯇ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯂꯥꯏꯕꯤ, ꯅꯪꯅ ꯏꯆꯦꯗ ꯇꯝꯒꯦ ꯍꯥꯏꯔꯤꯕꯕꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯊꯥꯖꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯨꯒꯅꯦ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯍꯧꯏ. ꯏꯆꯦ, ꯑꯩꯗꯤ ꯊꯥꯖꯗꯣ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦ. ꯅꯠꯇꯦ, ꯏꯆꯦ ꯍꯣꯏꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ? ꯏꯕꯦꯇꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯒ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯍꯧꯏ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯏꯆꯦꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦꯍꯦ. ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯂꯤꯕꯁꯤꯅꯤ. ꯉꯁꯤ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯨꯗꯅ. ꯏꯆꯦ, ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ. ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ. ꯅꯨꯄꯥꯗꯨꯗ ꯂꯩꯔꯕꯗꯤꯅꯦ ꯊꯥꯖꯁꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ. ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯍꯦꯟꯖꯤꯟꯕ ꯋꯥ ꯀꯌా ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ. ꯊꯥꯖꯁꯨ ꯄꯣꯏꯔꯩꯒ ꯎꯅꯔꯨꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯏꯕꯦꯇꯣꯟꯁꯨ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖ ꯎꯕꯗ ꯏꯕꯦꯇꯣꯟ ꯊꯥꯖꯕꯨ ꯈꯝꯂꯝꯃꯤ. ꯍꯥꯏ, ꯉꯥꯏꯈꯣ. ꯊꯥꯖ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯏꯕꯦꯇꯣꯟ ꯁꯥꯎꯅ, ꯅꯪ ꯀꯔꯥꯏꯗ ꯆꯠꯂꯨꯏ? ꯏꯃꯥ, ꯑꯩ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ. ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯆꯤꯟ ꯊꯤꯕꯒꯁꯤ ꯍꯩꯔꯦꯅꯦ. ꯄꯣꯏꯔꯩ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯊꯥꯖ ꯃꯃꯥꯅ ꯄꯣꯏꯔꯩ ꯈꯪꯂꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯕꯦꯇꯣꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ. ꯄꯣꯏꯔꯩ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ. ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯊꯥꯖ ꯇꯞꯅ, ꯏꯃꯥ, ꯑꯩꯒ ꯈꯪꯅꯕꯅꯤ. ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯒ ꯅꯪꯒ ꯈꯪꯅꯔꯤꯕ? ꯅꯪꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯂꯥꯏꯔꯖꯔꯁꯨ ꯇꯥꯄꯣꯏꯔꯩꯗꯣ ꯃꯤ ꯌꯥꯝ ꯐꯕꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯌꯥꯎꯗꯅ ꯃꯤ ꯐꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯗꯨꯗꯨꯅ ꯎꯅꯔꯝꯂꯕ ꯊꯣꯛꯂꯕꯗꯤꯅꯦ ꯀꯩꯗꯧꯒꯦ? ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ, ꯆꯠꯂꯣ. ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ. ꯏꯕꯦꯇꯣꯟꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯃꯣꯏ ꯃꯄꯥ ꯋꯥ ꯑꯃꯠꯇ ꯈꯟꯅꯁꯤ. ꯀꯩ ꯋꯥꯅꯣ ꯃꯃꯥ? ꯏꯕꯦꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯦ. ꯅꯆꯥꯅꯨꯄꯤꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯈꯪꯅꯔꯤ ꯍꯥꯏꯅ ꯍꯥꯏ. ꯃꯃꯥ, ꯅꯪꯉꯣꯟꯗꯗꯤ ꯑꯗꯨ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯉꯁꯥꯏꯗꯣ ꯂꯥꯏꯕꯤ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯕꯤꯅ ꯍꯥꯏꯔꯝꯕꯅꯤ. ꯇꯣꯂꯦꯟ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯂꯥꯏꯔꯕ ꯃꯆꯥꯒ ꯈꯪꯅꯩ ꯍꯥꯏꯕ? ꯃꯃꯥ, ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯈꯤꯅꯕ ꯇꯧꯁꯤ. ꯑꯣꯏ ꯃꯣꯏ ꯃꯄꯥ,
ꯑꯊꯨꯕꯗꯅꯦ ꯂꯨꯍꯣꯡꯈꯤꯅꯕ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯥꯏꯔ ꯆꯨꯗꯅꯕ ꯑꯗꯨꯗꯅꯦ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯀꯣ ꯑꯗꯨꯗꯤ ꯃꯃꯥ ꯑꯩ ꯏꯇꯥꯎ ꯆꯧꯔꯦꯜꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯇꯥꯎ ꯆꯧꯔꯦꯜꯕꯨ ꯎꯅꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯃꯇꯥꯎ ꯆꯧꯔꯦꯜꯒ ꯎꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯊꯥꯖ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯥꯖꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯁꯨ ꯑꯝꯇ ꯇꯥꯗꯅ ꯀꯩꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤꯔꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯪꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒ ꯅꯪꯅ ꯄꯨꯟꯁꯤꯗꯣ ꯋꯥꯒꯦꯔꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯩꯒꯤ ꯐꯅꯕ ꯑꯣꯏꯔꯁꯨ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯍꯣꯡꯂꯤꯅꯤ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯟꯅ ꯊꯥꯖꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯦꯡꯂꯝꯃꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯍꯤꯡ ꯑꯃ ꯊꯥꯖꯗꯣ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯂꯩꯃꯇꯣꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯏ ꯂꯩꯃꯇꯣꯟ ꯊꯥꯖꯕꯨ ꯎꯕꯗ ꯉꯛꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ ꯏꯃꯥ ꯑꯩ ꯇꯥꯄꯣꯏꯔꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯒꯤ ꯑꯩ ꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯂꯩꯃꯇꯣꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯕꯦꯝꯃ ꯍꯧꯒꯠꯂꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕꯅꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯕ ꯅꯪ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯁꯤꯜꯂꯤꯕꯗꯣ ꯅꯪ ꯌꯥꯎ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯄꯥꯝꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯒꯗꯕꯗꯣ ꯈꯪꯕꯒꯤ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯃꯧ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤꯅꯦ ꯏꯃꯥꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ ꯂꯩꯃꯇꯣꯟꯅ ꯃꯁꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯄꯣꯏꯔꯩꯁꯨ ꯊꯣꯛꯂꯛꯏ ꯄꯣꯏꯔꯩ ꯊꯥꯖꯕꯨ ꯎꯕꯗ ꯉꯛꯅ ꯊꯥꯖ ꯅꯪꯗꯤ ꯀꯃꯥꯏꯅ ꯄꯣꯏꯔꯩ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯩꯃꯇꯣꯟꯅ ꯏꯕꯨꯡꯉꯣ ꯏꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯄꯣꯏꯔꯩꯅ ꯊꯥꯖꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯝꯗꯅ ꯇꯨꯡ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯒꯤ ꯇꯣꯂꯦꯟꯒ ꯏꯕꯦꯇꯣꯟꯒꯗꯨ ꯃꯊꯥ ꯁꯥꯅ ꯐꯝꯂꯝꯃꯤ ꯏꯕꯦꯇꯣꯟꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯨꯄꯥꯗꯨꯗ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯄꯪꯉꯤꯗꯀꯣ ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯒ ꯀꯔꯤꯅꯣꯕ ꯅꯪꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯁꯤꯕꯣ ꯇꯣꯂꯦꯟ ꯁꯥꯎꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯃꯃꯥ ꯉꯁꯤꯗꯒꯤ ꯃꯥ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅꯅꯦ ꯑꯩꯅ ꯈꯜꯂꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯟꯕ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯇꯧꯍꯩꯗꯦꯁꯨ ꯈꯪꯗꯦ ꯃꯃꯥ ꯃꯄꯥ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯄ ꯉꯝꯕꯤ ꯃꯥꯗꯤ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯈꯨꯡꯒꯨꯟ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯇꯟꯖꯥꯗꯨꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯑꯍꯜ ꯑꯍꯨꯝꯈꯛ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯌꯨꯝ ꯑꯁꯤꯕꯨ ꯇꯣꯂꯦꯟꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯇꯣꯂꯦꯟ ꯁꯥꯎꯅ ꯇꯣꯂꯦꯟ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯃꯌꯥꯝ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯍꯟ ꯑꯃꯅ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯗꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯊꯣꯛꯄ ꯑꯃꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯀꯅꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯤꯈꯤꯕ ꯀꯣꯏꯔꯦ ꯅꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯍꯟꯈ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯟ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯍꯟ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯣ ꯑꯗꯨꯅꯤꯅꯦ ꯁꯦꯟ ꯄꯥꯏꯖꯔꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯈꯔ ꯋꯥꯠꯂꯤꯅꯦ ꯀꯥꯟꯅꯗꯦ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯍꯟ ꯑꯍꯨꯝꯗꯣ ꯍꯜꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯂꯩꯃꯇꯣꯟꯗ ꯇꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯃꯇꯣꯟꯅ ꯃꯃꯧ ꯊꯥꯖꯕꯨ ꯃꯆꯥ ꯅꯤꯡꯉꯣꯟꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯃꯥꯅ ꯐꯪꯉꯛꯄ ꯁꯦꯟꯅꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ ꯂꯩꯃꯇꯣꯟꯗꯨ ꯃꯤꯒꯤ ꯏꯄꯥꯟ ꯊꯥꯕ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯃꯧꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ ꯃꯧ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯎ
ꯊꯥꯖꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯁꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯁꯤ ꯆꯥꯎꯁꯤ ꯊꯥꯖꯁꯨ ꯀꯩꯕꯣꯛ ꯍꯩꯕꯣꯛꯁꯤꯡꯗꯣ ꯃꯅꯦꯝꯗꯒꯤ ꯂꯧꯔꯝꯃꯤ ꯂꯩ ꯃꯇꯣꯟꯅ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯐꯔꯦ ꯅꯪꯁꯨꯅꯦ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ ꯏꯃꯥꯁꯨꯅꯦ ꯐꯤꯔꯣꯜꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯥꯖꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ ꯄꯣꯏꯔꯩ ꯏꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯣ ꯍꯣꯏ ꯅꯨꯄꯥ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯀꯩꯊꯦꯜꯗ ꯆꯪꯉꯤꯉꯩꯗꯅꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯦꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯦ ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯉꯥꯁꯦ ꯁꯦꯝꯂꯛꯂꯒꯦ ꯍꯣꯏ ꯅꯨꯄꯥ ꯑꯁꯨꯝꯅ ꯄꯣꯏꯔꯩꯁꯨ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯉꯥ ꯁꯦꯝꯂꯝꯃꯤ ꯄꯣꯏꯔꯩ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯅꯕ ꯄꯤꯔꯝꯃꯤ ꯊꯥꯖꯁꯨ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯩ ꯃꯇꯣꯟ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯏꯃꯧꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯈꯨꯕꯤꯒꯅꯤ ꯂꯣꯏꯅ ꯁꯤꯈꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯅꯁꯥꯅ ꯂꯧꯕ ꯅꯨꯄꯤꯅꯤꯗꯅ ꯂꯩ ꯃꯇꯣꯟ ꯅꯣꯛꯇꯨꯅ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯥꯖ ꯃꯥꯁꯨ ꯃꯆꯥ ꯐꯩꯄꯣꯛ ꯑꯅꯤ ꯄꯣꯛꯂꯝꯃꯤ ꯂꯩ ꯃꯇꯣꯟ ꯃꯥꯗꯤ ꯃꯁꯨ ꯑꯅꯤ ꯐꯪꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯅꯪꯁꯦ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯂꯩꯔꯨꯗꯅ ꯋꯥꯔꯦꯀꯣ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯅꯪꯕꯨ ꯏꯟꯊꯣꯛꯂꯦ ꯅꯨꯄꯥ ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯔꯤꯅꯣ ꯑꯩ ꯋꯥꯗꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯊꯣꯟꯕꯤꯕꯁꯨ ꯉꯝꯗꯦ ꯅꯨꯄꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯐꯖꯕ ꯊꯣꯟꯕꯤꯗ꯭ꯔꯁꯨ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯤꯌꯦ ꯅꯨꯄꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯌꯥꯔꯤꯁꯦ ꯅꯨꯄꯥ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤꯅꯦ ꯉꯟꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯤ ꯑꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯂꯝꯃꯤ ꯂꯩ ꯃꯇꯣꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯗꯦ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯏꯃꯥꯁꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯆꯣ ꯅꯨꯄꯤ ꯑꯃꯥꯏꯕ ꯀꯧꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯈꯨꯠꯇ ꯁꯦꯟ ꯑꯃꯇ ꯄꯥꯏꯗꯕꯁꯤꯅꯤ ꯂꯨꯔꯤꯁꯦ ꯀꯅꯥꯗꯒꯤꯅꯣ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯕ꯭ꯔꯥ ꯇꯥꯔꯤꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯌꯦ ꯐꯔꯦ ꯑꯩ ꯀꯅꯥꯗꯒꯤꯅꯣ ꯁꯦꯟ ꯈꯔ ꯍꯪꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯑꯃꯥꯏꯕꯁꯨ ꯀꯧꯔꯛꯂꯒꯦ ꯑꯍꯣꯏ ꯅꯨꯄꯥ ꯄꯣꯏꯔꯩ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯦ ꯏꯃꯥ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯧꯔꯥ ꯌꯥꯔꯦ ꯏꯃꯥꯅꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯏꯁꯨ ꯑꯅꯤꯗꯨꯕꯨ ꯇꯨꯝꯂꯤꯕ꯭ꯔꯣ ꯃꯈꯣꯟ ꯋꯥꯒꯥꯒ ꯇꯥꯗꯦꯅꯦ ꯇꯨꯝꯂꯤ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯕꯨ ꯐꯗꯧꯔꯤꯕ꯭ꯔꯥ ꯐꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯃꯥꯏꯅ ꯃꯤꯑꯣꯠꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦ ꯅꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯑꯃꯥꯏꯕ ꯌꯦꯡꯂꯒ ꯊꯨꯅ ꯐꯔꯗꯕꯅꯤ ꯄꯣꯏꯔꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩ ꯃꯇꯣꯟꯕꯨ ꯌꯦꯡꯂꯝꯃꯤ ꯑꯅꯥꯕꯁꯤꯗꯤ ꯀꯨꯏꯔꯦꯅꯦ ナꯕ ꯉꯜꯂꯤꯉꯩꯗ ꯌꯦꯡꯍꯧꯔꯕꯗꯤ ꯈꯔ ꯐꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯗꯣ ꯁꯦꯟꯗꯤ ꯈꯔ ꯆꯪꯂꯅꯤ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯒꯦ ꯍꯤꯗꯥꯛꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯣꯏꯔꯩꯒ ꯊꯥꯖꯒꯗꯣ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯄꯨꯗꯨꯅ ꯃꯃꯥꯕꯨ ꯂꯥꯌꯦꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯏ ꯃꯈꯣꯏ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯁꯟꯌꯥꯝ ꯑꯃ ꯇꯣꯜꯂꯤ ꯄꯣꯏꯔꯩ ꯃꯥꯁꯨ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯈꯔ ꯄꯨꯜꯂꯨꯕꯗꯒꯤ ꯌꯨꯗ ꯊꯛꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯁꯦꯟ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩ ꯃꯇꯣꯟꯁꯨ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅꯗꯤ ꯀꯟꯕ ꯑꯣꯏꯗ꯭ꯔꯦ ꯊꯥꯖ ꯃꯥꯁꯨ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯉꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯊꯛꯅꯤꯡꯂꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯩꯅ ꯌꯨ ꯊꯛꯄ ꯄꯥꯟꯅꯔꯤꯕ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯑꯩꯅ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ
Lay maton machana yu thagladuna lau lauduna changakpaduda imungdagi thoklek. Ai, mahachandan, karino nang nangangliba mayamdubo nathibong na yudu thaklabadi tumina leba yadro. Adayduda chabing ngagdana leiranu. Atawa mina ne taningdabana loiramani. Oh, pale mapokpi. Nasana yu thaklibase. Ningdana thakpa natine pale. Pendaba badagi thaklini ne. Lay maton sauna pendraga nathibong na yudu thaklaga pharadro. Imausi nungju nungsa maraksida thabak suduna imung punabu honari. Aduga nangna numit chuppagi yudu thaklaga leiba. Ima, yu thaklaga awaba pothai. Nasana yu thakliba mayamse awaba pothabani ne ma. Hai, taningde nangne imungda thuna changhoro. Ima, ngasidi nasa pen ngangkin. Imungdaga sangkhiroi. Migi toliba shen mayamse nasa kamaina singdoino khallibani. Ima nabada anghang nabada puruba sin mayamdo thubana yadre. Sendo tolabadi thabak suduna senta adudi nati nongan bedagi numit taba phau yuda thaklaga leibaduna de karaidagi mido sen singba ngamgadoino. Tanja aduda thajusu migi lau suba chaluraga halaklami. Poirai magi nupida yengduna Nupi, sen kharat tapiro. Aine yu thaknaba sen amta leitre. lay matona mau sen piba yaro sen gane pirun nusirani kaina mathibong mayu thakningai leitre sen piu kainaga haiba sari ni himase poireina Oh, ima da haiba nati aide aigi nupi da haijaba. Nupi, nongonda natro. Aina sen piro na hairse. Nanga asuk yamna nana kalise. Kaigino? nupa sensidi chengwana bani Singwan buwan da bai khangdene. Aigi yu thak sen do piyo hairsini. asi hayuna thajana pariba sena do mullaga poireidu yu thakpa mukchat khirami lay maton sauna hai mahapapi nangda khara thuna sikro asuk phattaba sibu kari laina sarak panoni masibo lay maton do machagi maunga duda yam pelamde somdana ibetona mapurebira asuna herami moi mapa aikhoi be mado yamna waraba mal kusu kumen gado yamna musile haina hai moi mapa ibe mado lokhat pirasidana Mama, kanagi ibe manone nangna hairisibo. moi mapa kaino ngaurabro aikhoi thajagi wani aina hairibase Thaja haidi kanano mama. moi mapa rita singa ngauridana thaja haidi moi mapa gi isa nupi thaja do Mama, aigi isadi sikhiba koire. Nangna amungna hongnana palaklibasibo. Karigino? moi mapa na hairibadubu sauba yaba khara saure haujikti ichado macha su yaure lokhat pirase haiba moi mapa Mama, adugi wado aingonda hodorakan. moi mapa aidi ichana wabagi pau taraga ai leiba ngamdi magi nupa dasu yurai churaga leire hen hai Wading laga wasan. Aduda bu wasagi haiduna nupa adura leiriba natro. Aikhoi khun lekai mamang asida hingna halamba natro. Mama aina hairibasini. Aini hingliba makai yum asida mabu changhanba sungya yaro. Hairibasini. asi hairamduna tolendo sauna imungda changki ibeton masu wakhal khanduna lehowi numidangi matamni leimaton masu aniga phungada mai hagotuna mai tekli thajana chak thongli thajana ima chak loire ima hana cha thokpiragera punna sa thoklasidana amado halak pangairon mathibong mayu thaktana leiramgan kana desi punna ne sa thoklasila ngehak leirabadine isuani susu tumlage hairaklen oima asumna mani mamau chak to chaminarami chak tokladuna thajalu khak chegum singdo sanjilam leima toni tumba changkre thaja so machani bubusuna makhoi ke kada tumba changle angang ani duni tumkre thaja wakhalda kainawra machado moi mapa dabo hauji phawba la trishiba thaja so asi khanna tumthakirami numit aduma poirido mayumda halaklamde mathangi numini thajado leirang umangda singchan balaklami leirangna ibema yungawbu nupada kari nungine yum panjarobuno haibado hek yawi aikhoigisu ngarang dingi halakchi khangde leirang
Ima ipagi mayokta leptuna mane heli haiduna laklaga masu yuda dum thaklaga leir kari laibak no khangdre leirangna phatte khangdana leiraba yu sirane asok yamna moina thakning libasina kari gino khangdi yu bune ising thapodongna thai ani no wari sana na singjalam thajana leirang singse kothong suphare chalasira oh chalase ase haiduna leiranga thajagadu singma pondo makokta thangal tanjadu da mi singdo law duna generam leiranga thajagadu tawrakliba matawuda ngakna thajana hai leirang kai tawba yarwajano mi singsina generibsibo ada mi miyam ama opsina leiribasida jangduna hangnuse asi haiduna leiranga thajagadu mayam marak aduda changai mayam kadawba yawge mi miyam ama law duna generkrisibo nupa amana ibema ꯑꯩꯈꯣꯏꯅ ꯁꯤꯡ ꯆꯠꯂꯤꯉꯩꯗꯅꯦ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯆꯦꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡꯇꯦꯅ ꯂꯪꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯂꯩꯔꯥꯡ ꯄꯥꯈꯠꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯂꯩꯔꯦ ꯍꯥꯏꯕ꯭ꯔꯣ ꯃꯍꯧꯁꯥꯗꯤ ꯁꯤꯒꯤ ꯎꯃꯪꯁꯦ ꯀꯩ ꯂꯩꯇꯗꯥꯏꯅꯦ ꯂꯩꯇꯕꯅꯤ ꯀꯔꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯎꯃꯪꯁꯤꯗꯩ ꯀꯩ ꯂꯩꯔꯕꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯃꯃꯧ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯧ ꯅꯪ ꯍꯜꯂꯛꯂꯤꯗꯅ ꯏꯁꯨ ꯑꯅꯤꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯊꯣꯡꯂꯨꯔꯒꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯎꯃꯪꯗꯅꯦ ꯀꯩ ꯊꯣꯛꯂꯛꯏꯅ ꯇꯧꯏ ꯑꯗꯨꯅ ꯎꯃꯪ ꯃꯅꯨꯡ ꯆꯪꯕꯁꯨ ꯊꯤꯡꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯎꯃꯪꯗ ꯀꯩ ꯂꯩꯔꯦ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯎꯃꯪꯗ ꯀꯩ ꯂꯩꯔꯕꯅꯤꯅ ꯁꯤꯡꯖꯪꯕꯁꯨ ꯆꯪꯕ ꯌꯥꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯥꯏꯅ ꯈꯟꯖꯟꯕꯤꯔꯣꯅꯣ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯤꯅꯤ ꯅꯃꯧꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟ ꯃꯃꯧꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯔꯥꯏꯕ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯥꯏꯔꯕꯗ ꯂꯩ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯦ ꯃꯄꯨꯔꯣꯏꯕꯁꯤ ꯐꯪꯉꯤ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯦ ꯀꯤꯅꯗ ꯃꯧꯅꯗ ꯂꯩꯒꯗꯕ ꯃꯥꯅ ꯎꯃꯪꯗ ꯁꯤ ꯆꯦꯟꯕ ꯆꯠꯇꯨꯅ ꯂꯩꯔꯤꯅꯤ ꯐꯠꯁꯨ ꯐꯠꯇꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯃꯇꯣꯝꯅ ꯑꯗꯣꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯩꯔꯩꯗꯣ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯉꯩ ꯂꯩꯃꯇꯣꯟ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯋꯥꯔꯛꯇꯕ ꯃꯆꯥ ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯥꯏꯗ ꯂꯩ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯏꯃꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯪ ꯅꯊꯤꯕꯣꯡꯅ ꯌꯨꯗꯨꯅ ꯊꯛꯇꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯣ ꯅꯪꯁꯦ ꯍꯤꯡꯕꯗꯅꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯈꯔ ꯊꯨꯅꯅꯦ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯅꯪ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯏꯃꯧꯁꯦ ꯋꯥꯕ ꯈꯔ ꯐꯅꯤ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ ꯀꯔꯤꯅꯣ ꯄꯂꯦꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ ꯉꯝꯂꯤꯕ ꯏꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯉꯛꯄꯅꯦ ꯍꯥꯏꯁꯤꯅꯦ ꯀꯔꯤꯒꯤ ꯑꯉꯛꯄ ꯍꯥ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯧꯒꯦ ꯂꯩꯀꯥꯏꯁꯤꯗ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯂꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯅꯆꯥ ꯑꯅꯤ ꯂꯩꯔꯕꯅꯤ ꯂꯩꯃꯇꯣꯟꯅ ꯃꯆꯥꯕꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯃꯥꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯂꯝꯗꯦ ꯄꯣꯏꯔꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯄꯤ ꯁꯦꯟ ꯂꯩꯕ꯭ꯔꯥ ꯁꯦꯟ ꯄꯤꯌꯣ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯀꯔꯥꯏꯗꯒꯤ ꯁꯦꯟꯅꯣ ꯁꯦꯟꯒ ꯑꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯌꯨ ꯊꯛꯄꯁꯤ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯑꯩꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯕꯒꯤꯅꯤꯅꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯣꯜꯂꯤꯕ ꯃꯤꯒꯤ ꯁꯦꯟ ꯃꯌꯥꯝꯁꯦ ꯁꯤꯗꯕꯨ ꯑꯩ ꯀꯔꯝ ꯂꯩꯗꯣꯏꯅꯣ ꯅꯨꯄꯥ ꯌꯨ ꯊꯛꯂꯒ ꯃꯤ ꯁꯦꯟ ꯇꯣꯜꯂꯤ ꯃꯌꯥꯝꯁꯦ ꯀꯣꯛꯂꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯤꯒꯤ ꯁꯦꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯤꯡꯈꯤꯅꯕ ꯇꯧꯁꯦ ꯅꯨꯄꯤ ꯑꯩꯅ ꯍꯦꯟꯅꯅꯦ ꯃꯤꯒꯤ ꯁꯦꯟꯁꯤꯡꯁꯦ ꯁꯤꯅꯤꯡꯂꯤꯕꯅꯤ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯒꯦ ꯀꯔꯥꯏ ꯁꯦꯟ ꯄꯤꯔꯣ ꯅꯨꯄꯥ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯁꯦꯟꯅꯣ ꯁꯦꯟꯒ ꯑꯝꯇ ꯂꯩꯇꯦ ꯀꯅꯥꯗꯒꯤꯅꯣ ꯄꯨꯔꯁꯨ ꯆꯠꯂꯣ ꯅꯨꯄꯤ ꯑꯩ ꯌꯨ ꯊꯛꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ ꯊꯥꯖ ꯈꯔ ꯁꯥꯎꯅ ꯑꯣ ꯀꯅꯥꯗꯒꯤ ꯄꯨꯗꯨꯔꯒꯦ ꯄꯨꯃꯟꯗꯅꯦ ꯑꯩ ꯎꯕꯗ ꯊꯩꯔꯒ ꯆꯠꯅꯔꯦ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯪꯒꯤ ꯌꯨ ꯊꯛ ꯁꯦꯟꯕꯨ ꯍꯨꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩ ꯉꯝꯗ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯁꯥꯎꯅ ꯉꯝꯗ꯭ꯔꯗꯤ ꯅꯆꯥ ꯑꯅꯤꯁꯤ ꯄꯨꯗꯨꯅꯅꯦ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯅꯉꯛ ꯁꯝꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯕ ꯇꯥꯔꯦꯗꯅ
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯊꯥꯖꯕꯨ ꯐꯨꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯐꯨꯖꯤꯜꯂꯤ꯫ ꯂꯩ ꯃꯇꯣꯟ ꯃꯥꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯊꯣꯛꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩ ꯃꯇꯣꯟ ꯁꯥꯎꯅ ꯃꯆꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯈꯣꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯅꯪꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣꯅꯦꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯣ! ꯀꯔꯤꯅꯣ ꯏꯃꯧ ꯑꯁꯤꯅ ꯋꯥꯅ ꯏꯃꯨꯡꯁꯤ ꯄꯨꯗꯨꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯏꯃꯧꯗ ꯐꯨꯗꯨꯅ ꯇꯧꯔꯤꯅꯦ꯫ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯇꯣꯟꯕꯨ ꯃꯆꯥ ꯐꯨꯏ꯫ ꯏꯃꯥ, ꯃꯥꯅ ꯃꯄꯨꯔꯣꯏꯕ ꯑꯩꯅ ꯉꯥꯡꯕꯗ ꯍꯪꯒꯠꯇꯨꯅ ꯈꯨꯝꯕꯒꯤ ꯐꯨꯕꯅꯤ꯫ ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯃꯤꯁꯨ ꯁꯥꯎꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩ ꯃꯇꯣꯟꯅ ꯃꯆꯥꯕꯨ ꯉꯥꯡꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯎꯃꯪꯗ ꯂꯩꯔꯤꯕ ꯀꯩꯗꯣ ꯊꯣꯛꯂꯛꯇꯨꯅ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ ꯁꯟ ꯂꯣꯏꯕꯁꯤꯡ ꯑꯗꯣ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯂꯧꯈꯠꯂꯁꯤꯔꯣ? ꯏꯆꯦꯗꯣ ꯌꯥꯝꯅ ꯋꯥꯔꯦꯅ ꯍꯥꯏ ꯇꯥꯏ꯫ ꯏꯃꯥꯁꯨꯅꯦ ꯅꯪ ꯄꯥꯕꯗ ꯍꯥꯏꯔꯤꯕꯅꯤ, ꯅꯪ ꯄꯥꯕꯅ ꯌꯥꯗꯦ꯫ ꯄꯥꯕꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯟꯊꯣꯛꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯏꯃꯥ ꯍꯣꯏ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯁꯨꯅꯦ ꯀꯔꯤ ꯇꯧꯒꯅꯕ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ꯫ ꯁꯤ ꯊꯣꯛꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ꯫ ꯅꯁꯤꯗꯣ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯨꯗ ꯊꯥꯖ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯂꯩ ꯃꯇꯣꯟꯁꯨ ꯃꯄꯥꯅ ꯊꯣꯛꯂꯛꯏ꯫ ꯃꯧ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯗꯅ꯫ ꯏꯃꯥ, ꯃꯣꯏ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯈꯨꯟ ꯑꯁꯤꯗ ꯀꯩ ꯊꯣꯛꯏꯅ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ꯫ ꯍꯜꯂꯛꯇꯕꯅꯅꯦ ꯐꯔꯕꯅꯤ, ꯑꯔꯦꯝꯕꯗꯅꯦ ꯁꯥꯕ ꯇꯤꯡꯅꯕ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯏꯃꯧꯁꯤꯅꯦ ꯋꯥꯕ ꯈꯔ ꯐꯔꯅꯤ꯫ ꯏꯃꯥ, ꯑꯩ ꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯂꯨꯒꯦ, ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯂꯩ ꯃꯇꯣꯟꯅ, ꯃꯧ, ꯅꯪꯕꯨ ꯆꯠꯈꯤꯅꯨꯅꯤꯍꯦ꯫ ꯏꯍꯦ, ꯆꯠꯈ꯭ꯔꯦꯅꯤꯍꯦ꯫ ꯏꯁꯣꯔ, ꯏꯃꯧꯁꯤ ꯈꯨꯗꯣꯡ ꯊꯤꯕꯗꯒꯤ ꯏꯁꯣꯔꯅ ꯍꯛꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯊꯥꯖ ꯂꯥꯛꯄꯗꯨ ꯂꯩꯔꯥꯡꯅ ꯎꯔꯗꯨꯅ, ꯊꯥꯖ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯣꯏ ꯃꯄꯥꯗꯣ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅꯤ꯫ ꯑꯃꯝꯕꯁꯤꯗ ꯅꯇꯣꯝ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯩꯅꯦ ꯃꯩꯅꯝ ꯂꯧꯊꯣꯛꯂꯨꯒꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯩꯅꯝ ꯂꯧꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤ ꯂꯩꯔꯥꯡꯗꯣ꯫ ꯊꯥꯖꯅ, ꯂꯩꯔꯥꯡ, ꯊꯥꯡꯗꯨꯗꯤ ꯀꯩꯗꯧꯕꯩꯅꯣ? ꯍꯣꯔꯦꯟꯅꯦ ꯀꯩ ꯊꯦꯡꯅꯔꯗꯤ ꯃꯈ꯭ꯌꯥꯠꯇꯨꯅꯅꯦ ꯊꯤꯟꯅꯕ꯫ ꯊꯥꯖ ꯅꯣꯛꯇꯨꯅ, ꯏꯕꯦꯝꯃ ꯅꯪꯁꯤꯗꯤꯕ, ꯂꯥꯎ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯂꯩꯔꯥꯡꯒꯗꯨ ꯄꯣꯏꯔꯦꯟꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯅ, ꯊꯥꯖ, ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ, ꯊꯦꯡꯅꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯎꯃꯪ ꯃꯌꯥꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯍꯪꯂꯨꯁꯤ, ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯩꯒꯟꯕꯅꯤ ꯃꯥꯗꯣ꯫ ꯍꯣꯏ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯂꯩꯔꯥꯡꯒꯗꯨ ꯎꯃꯪ ꯃꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯀꯩꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯄꯣꯏꯔꯩꯕꯨ ꯆꯥꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯊꯥꯖ ꯂꯩꯔꯥꯡꯗꯒꯤ ꯊꯥꯡꯗꯨ ꯂꯧꯗꯨꯅ ꯀꯩ ꯑꯗꯨꯗ ꯊꯤꯜꯂꯤ꯫ ꯀꯩ ꯑꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯁꯨ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯊꯥꯖꯕꯨ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕ ꯇꯧꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯊꯥꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯂꯩ ꯃꯇꯣꯟ ꯃꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯧ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯅ? ꯇꯧꯗ꯭ꯔꯦ ꯏꯃꯥ꯫ ꯄꯣꯏꯔꯩ ꯅꯤꯡꯉꯝꯗꯅ, ꯅꯨꯄꯤ, ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯣꯏꯔꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯏꯃꯨꯡ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯇꯣꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯥꯎꯅ ꯂꯧꯈꯠꯂꯝꯃꯤ꯫